CRPF singna ngasi lanjadaba micham praja jingda halaga nomai kapsala kanda ngasi asi ana aso apan nanghalije kari marangino sarkar na to matamda miyeng tabiu aduduga hairiba kuki narco terrorist sing je manipur dagi maru phakna muthapiyo haiba phamse nongbrang apunba maira paibi amadi club ahan committee aduga khulasi da lairiba authority khuteng mangna ngahan gi yamna nuai taba thodok te 7 da thokiba khoigi Tronglaobi khunda cham na leijaba micham praja sing kuki singna attack tawrpadagi leikhidaba angang ani adudagi khoisaunaraba praja singna CRPF da changjaluba matamda CRPF singna kapi Kodagi lay gidaba misam sing aduga aduda kayama misam kayama sok apan nangdana ngasi laikan nadana layriba kutingmak singdugi nungaitaba phongdok oina ngasi nongbranggi praja sing apunba maira paibi ahan committee aduga club aduga nongbrang khungi authority kutingmak na ngasi maira gi rally ama sasaraga nungaitaba phongdok chabani aduna akoigi manipur da layriba central forcing je athoba matamda manipur dagi thoan bigo aduduga kuki narco terror Sing Manipur dagi maru phangna muthapiyo haiba wafam se ngasigi paliba sarkar amadi center da khoi haijari aduna akoi yamna nungaite sigi thodoje matungda jo amuhana thoan bigano amuk thokta ju oihanbiu haiba wafam se thamjage aduga CRPF singna ngasi lanjadaba micham praja jingda halaga nomai kapsala kanda ngasi asi ana aso apan nanghalije kari marangino sarkar na to matamda miyeng tabiu aduduga hairiba kuki narco terrorist sing je manipur dagi maru phakna muthapiyo haiba wafamse nongbrang apunba maira paibi amadi club ahan committee aduga khulasi da lairiba authority khuteng mangna haijari sarkar da sigi wafamje thamjari manipur kuki narco terrorist angang hatpa yaningde angang hatpa yaningde micham hatpa yaningde manipur ngam khai go back second force go back second force go back narco terrorist manipuri kuki narco terrorist go back second force go back second force micham hatpa yaningde angang hatpa yaningde matik chadum sim